Hi ma'am, ngasi ai khoi gari khoi Aerox le ko maka sida sigi matang lai video ma sam review sampa review have tare adu video set semjabane do ma'am video si ga comment pe biro si mai to ge yeng ya bra na ga na khoi price is reasonable oi bra the magi price e khoi 1.5 1.54 gi sang ga lai go ki on road ko ji Imphal da si hoje si keno ne pakhang mo to sani ko ado apama ma su dum koina book to matung da dum phangmigani hai tare ado hoje ma tu ndi si color sini ko lai je me am dum sidam sorom gi contact details so ai me am da dum ai keno da ai gi display dum mai hapsara ma ge aduga dum yengi ya gani ado contact makha ta koi further details khani ga dum mai description dum hapsara ma ge mai contact details ni do aduga dum pau pau no bi ba ya gani ha ado ma sil ma pham je ba hang ba mo to ma pham je ba gi visal gi ala ge go visal gi keno si ge opposite dum lai ge yeng biu ga ri de lai dum yeng de am phajai go na ha sing ne yam na pam ga do bo gari makhal ni yam na monster ne go the monster energy no han thars yam phajaba ke no ne gari riding comfort do dum yam nuai ba ke no ne khal ne dum thauraga koi riding experience di ai matang chaba ma yang ga dum thausara ge hoji ma ki di si adum yam na phaba koi gi ji ki oina yam na ke no ba hai tare yam na mapangal leiba scooter Yamaha side tagi yam pangal leiba scooter amane na haininge magi 60 ju ke no ne aduga engine gi magi specification yam sai mathang dang haijara ke ko magi adu jigi gari gi magi engine gi specification do mo ai hajar ke magi keno se koi gi engine je koi gi 155 cc ni ko liquid cool ni adagi 4 bulb adagi magi maximum power sina koi gi 15 ps 8000 rpm da ko aduga magi maximum torque sina 13.9 14 haiduni ko magi 14 newton meter torque na magi keno se power se ada masi dum gari di dum power leiba koi gi engine ne haiba tare masi yamna nungai ba pickup yam nungai ba thauda adum khangani haiba tare gari di dum start magi sound yamna cool loiba yam silent loiba makhal amani gari gi keno su aduga sigi maningi suspension je dual suspension ne yauri simu ong je aduga sigi radiator gi mong ji ju yamna phajaba hai tare sida yauri se aduga khoi gi sigi manungi khoi chassis saigadra sigi magi frame gi connection je yam mong thana yam section ne yawi ko tire gi size se si lere 140 by 70 14 inch ni ko aduga magi size id my broadness se yam saure ko tayar ji yeng bada dum mitti pele magi kenos Yamaha gi magi logo kenos mani se da motorcycle connect and thar se khoi gi connected oiba feature yaw gi ko mai thar so le so ha kam pi yeng ko mai display this mai na ngal ko pura fully digital ni ko ada signal dia thakki ko le ada se pi indicator mi anje
indicate tꯧꯔꯤꯁꯤꯡꯁꯦ speedometer ꯂꯩꯁꯦ ꯄꯨꯡ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯥꯎꯒꯤ ꯃꯈꯥꯁꯦ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ABS ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯆꯦꯅꯦꯜꯅꯤꯀꯣ ꯃꯃꯥꯡꯗ ꯁꯤꯡꯒꯜ ꯆꯦꯅꯦꯜ ABS ꯑꯗꯨꯒ ꯁꯤꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯁꯤꯒꯤꯁꯤꯅ ꯏꯟꯖꯤꯟꯁꯦ ꯑꯗꯨꯝ ꯃꯇꯣꯝꯗ ꯃꯨꯠꯊꯠꯈꯤꯕ ꯑꯗꯨꯒ ꯁꯦꯂꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯈꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯇꯣꯝꯗ ꯑꯣꯇꯣ ꯑꯗꯨꯝ ꯂꯩꯈꯠꯂꯛꯄꯗꯨꯅꯤꯀꯣ ꯑꯗꯨꯒꯤ ꯐꯤꯆꯔꯗꯨ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯅꯦꯛꯇꯦꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨꯗꯀꯣ ꯋꯥꯏ ꯀꯅꯦꯛ ꯑꯦꯞ ꯍꯥꯏꯅ ꯑꯃ ꯃꯣꯏꯅ ꯑꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁꯤꯗ ꯌꯦꯡꯕ ꯌꯥꯗꯣꯏꯁꯦ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯐꯨꯌꯦꯜꯒꯤ ꯀꯟꯖꯨꯝꯁꯟ ꯇ꯭ꯔꯦꯀꯔ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯣ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯒꯤ ꯂꯥꯁ ꯄꯥꯔꯀꯤꯡ ꯂꯣꯀꯦꯁꯟꯒꯨꯝꯕ ꯌꯦꯡꯕ ꯑꯗꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯁꯤꯒꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯐꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯗ ꯁꯤꯠꯀꯤ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤꯁꯦ ꯑꯃꯨꯛ ꯍꯥꯡꯉ ꯌꯦꯡꯗꯣꯏꯅꯤꯀꯣ ꯌꯦꯡꯁꯤꯀꯣ ꯇꯧꯅꯤ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯃꯨꯛ ꯍꯥꯡꯉꯁꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯠꯀꯤꯁꯦ ꯁꯤꯠꯁꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ 24.5 ꯃꯤꯇꯔꯅ ꯍꯥꯏꯀꯣ ꯌꯥꯝ ꯆꯥꯎꯋꯦ ꯌꯦꯡꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯗꯦꯂꯤ ꯌꯨꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯕ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯠꯀꯤ ꯀꯨꯁꯅꯤꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯠꯁꯤꯁꯨ ꯑꯗꯩ ꯃꯅꯤꯡꯒꯤ ꯄꯤꯂꯤꯌꯟꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯋꯥꯡꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯦꯟ ꯒ꯭ꯔꯤꯞꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯄꯥꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯋꯦꯠꯁꯦ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯣꯏ ꯃꯈꯥꯗ ꯁꯤꯗ ꯌꯦꯡꯕꯗꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯤꯗ ꯃꯈꯥꯗ ꯌꯥꯎꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯐꯨꯠ ꯄꯦꯠ ꯈꯣꯡ ꯊꯝꯐꯝ ꯑꯗꯨꯒ ꯁꯤꯗꯩꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯀꯣ ꯐꯨꯌꯦꯜꯒꯤꯁꯦ ꯁꯤꯗ ꯅꯝꯃꯀꯥꯟꯗꯀꯣ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯁꯤꯗ ꯊꯥꯡꯗꯣꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯊꯥꯎꯁꯦ ꯃꯄꯥꯟ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯒꯤ ꯀꯩꯀꯩꯁꯨ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯁꯦ ꯐ꯭ꯔꯟꯠ ꯄꯣꯀꯦꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯡꯉꯤ ꯁꯤꯗ ꯅꯝꯃꯒ ꯑꯗꯨꯝ ꯍꯥꯡꯉꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯊꯤꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯆꯥꯔꯖ ꯇꯧꯗꯣꯏꯅꯤꯀꯣ ꯐꯣꯟꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯤ ꯂꯩꯔꯦ ꯐꯤꯆꯔꯁꯦ ꯀꯣ ꯌꯥꯝ ꯐꯖꯕ ꯐꯤꯆꯔꯅꯤꯀꯣ ꯁꯤꯁꯨ ꯍꯦꯠ ꯂꯦꯝꯞꯁꯦ ꯁꯤꯅꯤ ꯗꯤꯖꯥꯏꯟꯁꯦ DRL ꯂꯩꯔꯦꯀꯣ ꯑꯗꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ LED ꯂꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯜꯂꯤ LED ꯌꯥꯝꯅ ꯌꯦꯡꯕꯗ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯃꯣꯟꯁꯇꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯥꯏꯟꯁꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯒꯤ ꯁꯣꯝꯗ ꯗꯤꯁ ꯕ꯭ꯔꯦꯛ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏ ABSꯅꯤꯀꯣ ABS ꯁꯤꯡꯒꯜ ꯆꯦꯅꯦꯜ ABSꯅꯤꯀꯣ ꯌꯥꯎꯔꯤꯁꯦ ꯑꯗꯩ ꯃꯃꯥꯡꯒꯤ ꯁꯁꯄꯦꯟꯁꯟꯁꯤꯗ ꯎꯔꯦꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯇꯌꯥꯔꯒꯤ ꯁꯥꯏꯖꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ 110/80 14 ꯏꯟꯆꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯃꯅꯤꯡꯒꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯕ꯭ꯔꯣꯠꯅꯦꯁꯁꯤ ꯈꯤꯇꯪ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯃꯅꯤꯡꯒꯤ ꯇꯦꯜ ꯂꯥꯏꯠ ꯄꯨꯔꯥ LEDꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯇꯦꯛ ꯀꯦꯌꯔ ꯕꯥꯏ ꯕꯥꯏ ꯁꯤ ꯌꯨ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ